Hi everyone. Ngasi aigi birthday hai tare ipok numini. Ado lebak ki yamna awaba ising isaw sina maram oirakanda birthday yamna pakna sawna pangthok pai kadong sabadi deijadre. Ado tarasu aidi tumina dum leijabani aidi akhoi gisu ising saw base hojikse podam lerje sing loi thumba hai tare. Aduna tumin leijabani do inaw mayam si lakan side sida birthday tawduba yade hai dana hai tare akhoi mayam oiba party ama sille. Aduga khoi oiba enjoy masam tawre hai tare yamna chamna hai tare ko ado taseng bagi di huzik bari ba ising isaw gi potse masi yam nuai tabam phaujei maram asina hari ba ising isaw gi samasya ji problem ji chothu matam da loiselaga tangdu leita ba khoi mayam je wa da ba nuai ba ma oibo oirasanu duga ina plan toram badi aigi poknumi siga mari lena yamna special oiba kainoma ai release tawsira ai khanjaram bani adu bungam jagidre adubu aina ngasigi aigi birthday si khutong chaba lora kande ji da aigi NSM Art Studio gi aigi sinaw mayam si tawra kan da web series sama athu matam da satwan pubi aidana web series sama hawnana bai damakta sem saba loire isi web series si da ko isai ani hapkani si ani ji ji sem saba yam kan process tawri isai hari ba web series si athu matam da shooting tawra ani hai tare aduna hari ba poching je la kan si da web series sama puna yeminaji aduga aigi ipok numit sina lakpis da su lebak mayam da ya pa pause pizere ba khongji thamjari manipuri mana Happy birthday! Thank you.